ꯉꯥꯏꯈꯣ ꯑꯩꯒꯤ ꯁꯥꯟꯅꯕ ꯀꯩꯝ ꯁꯦꯝꯃꯝꯗ꯭ꯔꯤ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯤ ꯌꯦꯡ ꯐꯥꯎ ꯐꯖꯅ ꯌꯦꯡꯉꯝꯗꯦ ꯃꯃꯥꯡꯗ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯁꯦ ꯀꯩꯝꯇ ꯎꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯣꯏꯗꯁꯨ ꯍꯥꯏꯔꯝꯃꯨꯗꯅ ꯈꯪꯅꯦꯕ ꯑꯁ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯗꯦ ꯊꯕꯛ ꯑꯝꯇ ꯇꯧꯐꯝ ꯈꯪꯗꯦ ꯅꯣꯛꯐꯦꯠꯀ ꯇꯧꯁꯜꯂꯦ ꯊꯕꯛ ꯑꯝꯇ ꯇꯧꯐꯝ ꯈꯪꯗꯦꯕ ꯍꯥꯟꯅꯗꯧꯅ ꯁꯨꯛꯑ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯕ ꯑꯩ ꯂꯥꯝꯃꯦꯕ ꯆꯥꯛꯁꯨ ꯂꯩ ꯆꯔꯥ ꯑꯣꯏꯅ ꯋꯥꯜꯂꯒꯦꯔꯥ ꯇꯜꯂꯦ ꯑꯆꯥꯄꯣꯠ ꯂꯣꯏ ꯆꯥꯒꯦ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯕ ꯆꯥꯛ ꯊꯣꯡꯕ ꯆꯥꯁꯤꯜꯂꯗꯤ ꯈꯔ ꯐꯅꯕ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯌꯣ ꯆꯠꯈꯤꯅꯨ ꯑꯩꯒ ꯆꯥꯃꯤꯟꯅꯁꯦꯕ ꯇꯨꯝ ꯆꯥꯕ ꯇꯜꯂꯦ ꯌꯥꯅꯤ ꯑꯩ ꯂꯥꯝꯗꯤꯌꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯝ ꯆꯥꯔꯣ ꯌꯥꯔꯣꯏꯌꯦ ꯏꯇꯣꯝ ꯆꯥꯕ ꯅꯪꯁꯨ ꯆꯥꯒꯗꯕꯅꯤ ꯁꯂꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯥꯕ꯭ꯔꯣ ꯃꯤ ꯀꯅꯥꯅꯣ ꯑꯩꯉꯣꯟ ꯕꯦꯛꯀ ꯂꯥꯛꯑꯣꯃꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯃꯦ ꯅꯕꯥꯅꯤ ꯀꯩ ꯂꯩꯔꯒꯦ ꯅꯃꯥꯏ ꯅꯕꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯃꯣ ꯍꯥ ꯌꯥꯝ ꯐꯖꯔꯦꯕ ꯀꯅꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯍꯥ ꯍꯦꯔꯣ ꯁꯥꯔꯨꯕ ꯑꯗꯨꯗ ꯍꯦꯔꯣ ꯑꯁꯦꯡꯕꯅ ꯅꯩꯁꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯑꯩꯗꯤ ꯕꯦꯔꯦꯜ ꯍꯥꯏꯕ꯭ꯔꯥ ꯕꯦꯠ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯍꯧꯔꯦꯗꯅ ꯍꯦꯔꯣꯏꯟ ꯍꯥꯏꯕ꯭ꯔꯥ ꯍꯦꯔꯣꯏꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯦꯔꯣꯔꯤꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦꯗꯅ ꯑꯩꯅ ꯈꯜꯂꯨꯏꯁꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯒ ꯆꯞ ꯃꯥꯟꯅꯩꯁꯤꯅꯤ ꯑꯗꯨꯕꯨ ꯂꯥꯜꯂꯝꯃꯦ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯒ ꯌꯥꯝ ꯈꯦꯠꯅꯔꯝꯃꯤ ꯏꯇꯥꯎ ꯑꯩꯅ ꯕꯤꯅꯤ ꯅꯨꯡꯁꯤꯕ ꯕꯤꯅꯤꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯗꯕ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯇꯧꯉꯝꯕꯤ ꯃꯥꯅꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯑꯗꯨꯁꯨ 이번엔 눈치내야 알아요. 아두가 무수 angana toma bibo munsiba mavania munsina daba kaenta yiba ha nungsina ba amata yaudeba tongam bido daba kui ina mashi udaba yam kui ita ꯑꯩꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯃꯥ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯦꯛ ꯇꯧꯅꯤꯡꯉꯦ ꯑꯗꯨꯒꯤ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯄ ꯅꯨꯡꯇꯤꯒꯤꯁꯨ ꯆꯠꯂꯦ ꯑꯍꯤꯡ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄ ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯎꯕ ꯐꯪꯗꯦ ꯅꯣꯡꯃꯇꯁꯨ ꯎꯕ ꯐꯪꯗꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯕ ꯐꯪꯉꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ